अहानबदा मरोइबु पाउ कांगलुप अनिमकी आईडीपी सिंग मयुमदा हंजिनजरगे हाबदा याद्रिबा सि कनानो थिदोकपा संगी हाइना चीफ मिनिस्टर ना फोंदोक्रे लाइसेंस साउदन आयुष अमसुंग हार्बेल गी हिदाक सुंगलंबा थेंगनरबदी एक्शन लौरगनी हाइना डायरेक्टर आयुषना फोंदोरा एमएलए अमसुंग मिनिस्टर सिंह सेंसस तौगनी नत्रगा तौरोय हाबगी चपसा फिरेप मियामदा खंगनगदबनी हाइना जेएफडी ना फोंदोरगे लाकोना लैमखोंग एरिया दा सथारंबा काउंटर ब्लॉकेट ngasiदगी हदोख्रे लिटान एरिया दा साथी हंजिलकलबसु लांजनखिबसिंग अमता हलकपा ngandri hai lengang ahan bkhong thang oina idp sing mayumda hanjil hanbaga loinana lal asigi warwesin purakna ba honaga bani haina dr thoksom mainana phongdorage NE dalariba foreigner issue asi ILP sana hanba NRC tawba masung agreement sing thabak ton thokpa khaktana warwesin purakani haina nongyai na phongdorage Hamadi Megamis North East Ganavriya Laima Popomna winner title Laurakre Kurumzare Wahong Radio na pizza by evening newspaper update meeting tabiri ba amadi tabiri ba simbo pusparani laishrumna taramna usari maroiba pau sing sandok na pizare Amesco Amaksu amasung MNKL na punna ngasi Imphal East District ke manung sanalaiba kaibi kumuda Lambui Khul Tiger Camp amadi kaibi awang laikai dalaiba club maira paibi deployment committee senior citizen satra naharol singi oiba aikhoi punanat chanabi ngakmina se haibagi matangda mifam mari pangthokre loinana mifam asiga mari leinana luf ahum amasung khul mari asna yana buwafum kya punna lomina khre haina luf ahum asina phrase ta thadorokpa joint statement amana haire cherol asna makhata na hai Mifam asina lauki warrior sing asigi manungda haijing kharai amadi lohong banumita bombula thadaba musical concert tawdaba lohong bada thabal chongdaba sonapung mayolgi phijang yukhal nattabida inkhol sorok thungnaba phi khanba tawroi se haba warep kyasu yauki State asida hauzik tholi beirang asi shanti natana solution amata leiroi Irang asina maram oiraga mayum makai thadok tuna lanjina raktuna relief camp ta leiba kuki amasung maitei furup aniki mioi singna mamitagi mapi tana mayumda hanjinjarage haina loina makhai adubo makoina mayumda hanjinjage haibada marakta yadribasi kanano thidok patangai fade haina chief minister yumnam khemsana phongdokre Wafam asi Chief Minister Yumnam Khemchana ngasi BJP kumbi mandal na sinduna Bishnupur district ke manung sanba kumbi kendro ke Salan Konjinda pangthokiba mahakpu okpagi thoramda phongdokhibane thoram asida kumbi kendro ke MLAS Prem Chandra Thanga kendro ke MLA Robindro amasung Bishnupur district ke DC Puja Elangbam yauna maroiba myoi kya saru yakhe Lamdam asida ayus amasung harvel gi hidak sungbagi kanagumba amatada license piba leitre maramaduna license sautana kanagumba sing ayus amasung harvel gi hidak sunglamba thegnarabadi ain gi matung ina chapsabe action lokhat kani haina director of ayus manipur gi maiki degi jackson warol thamlakle hiramasiga mari leinana lamfelda leba directorate of ayus manipur gi director gi office chamber da pangthokiba paugi mifam amada Directorate asigi director Dr. Akwesam Lokendro na hai pangtholiba paugi mifam asi maruoina drug and magic remedies act 1954 amadi rule 1955 amasung drug regulatory mechanism for ayus drug hai bahiram asida punna wakhal taminabagi matangda pangthokpani State asida mari leinaba authority na piba manufacturing license southern ayus ki dak sungwi thabak sathare haina tongan tongan ba media platform singdagi pau tabadagi tangai fadana pangthokpani
Kanagumba singna license saudana ayus amasung harvel ge hidak sungbiganu karigumba sungba tarabadi akan action lokhatkani haiki. Paugi mifam asiga mari leinana Directorate of Ayush ki Assistant Drug Controller Dr. N Hemantana phongdokhibada Ayush Harvel Cosmetic amadi mit ki eye drop hidak sing authority na piba kanglon gi wangmada kanagumba lanai mioi natroga company amana pause local TV channel amadi social media da hida adu phai haiduna advertise tawraklabadi madu misleading advertisement ni haina logani masi Drug and Magic Ready-Mix Act 1945 amadi Rules 1955 ta mayek sengna yauri kanagumba singna siguma makhalgi advertisement tawromlabadi madu khudaktagi lepiu karigumba makha tana satharaklabadi legal action lokhatkani hiramasi gi matangda Supreme Court amasung Ministry of Ayush ki akanba instruction su lairibani hauziki oina Directorate asida asigumba wakat amata lakpa leitri adubu karigumba miyamna wakalaklabadi chapchaba action lokhatkani achumba thawong sing kanagumba singna satharamlabadi sairak oina tha taruk jail da leiba yawba lupa lising kun gi fine thibagi provision lei haina su makha takhi Manipur da popular government ama link kraba matung da ahan boina maram da lanjena duna leiriba IDP singa MLA singa unahan bagi thorang ama hayeng pangthokna ba silli official oiba paw ama na hai chief minister yumnam khemjana langol da hauze IDP singa leiriba mafam adu da pangthok pa thoram da saruk yagani mapung oina assembly constituency singda sangjafam loduna internally displaced person sing aduga Kendra dugi MLA ga unahanana ba lengang na khanaba thoram ama sile thoram asi mari lenaba district authority ki makhada sinbani opposition amasung ruling haibalaitana district level gi officer singa pullaga IDP singna hauzik thengnari ba khudong sadaba sing adu karino makhoi gi oiba khudak ki oiba awat apa na chingba kari leibagi habado kumna yengsilaba tungda government report lankhat kadauri state asida internally displaced person lising Yankai mapalom lady sing amasung tamda leiriba IDP khuding maki oina tangai fadaba poche sing leizana ba hayengi thoram asigi manung da IDP amamamda lupa lising ani chambri kun gi sangda masa gi account da district authority na kafan ga dauri haiba senfam asi IDP sing aduna mompak na chingba leizana ba amasung atai tangai fadaba polam sing leibada mateng pangbo oina pibani hairi Masigi damakta DC gi staff sing amasung MLA singna hayeng thoram pangthokadoriba mafam singda satuna yengsinba hongna kre Sakmai Assembly constituency gi oina di IDP lising amagi mathakta awaba phibamda leiri makhoi hayengi thoramda saruk yahanbaga loinana senfam sing adusu khudaki oina makhoi gi account ta kafanna ba thorang tauri opposition gi MLA singsu asiguma thoram asida saruk yana ba Mari Lenaba DC Singna invite Toba Lake Hare. Marag Asida Nova government Asina, Mamang Takta Singi Mafam Sing the Satuna cabinet me from Pam Kibado, Maka Samtaba Oina. Nasi no Manini Asigi Manung Dasanapati Districta, Cabinet Fam Gadori. Cabinet Minister Sing Amasung, Official Sing in Faldegi, Nasan Highway to the Sat Gadori. National Highway Singda ki akhang yaudana sathok sasin tawba yahandabaga loinana Committee on Travel Unity kotu amadi atai kuki organization singna ki halakpagi mayokta state amadi central government na matik sab action laukhatpa ngamdabagi matangda transgender social activists Malem Thongam na High Court of Manipur gi Chief Justice ta wakat kre wakat cherol asigi matung in state amadi central government na Constitution ke Article 256 amasung 257 ngakna mathau pangthokpa ngamdre
mamangda kahenba thawong sathaba kotugi mayokta FIR lokhatpaga loinana matik saba action lokhatpinanaba wakatlabasu ngasi phawba hiram asigi matangda lengangna matik saba thorang amata lokhalakpa leitri Union Government and National Highway sing ngakpi thodang mapung phana lawba ngamdabana micham miyamna ngasisu lambi asida aki akhang yaudana sathok sasin tawba phangdri kumjali sing ani kulhumdoi me ahumdagi horaga state asida lo leitabaga pangkhak oiduna lakli Loan yadaba mawongda kotuna athingba thamduna India gi citizen singi fundamental right khongoinari highway sing thingkhibana maitegi truck driver amadi lalol itik toriba miyoi cha kaya awaba mayoknari haina paladuna cherol asina hai ka henba thawongda ki han khanganbagi thawong satharakpana phurup asigi miyoi singna kangpopi phawrga satpa ngamdri atopa state mahaitam liba mahairoi sing amadi ana layeng ki tangai fadana mapa laibak tu saliba miyoi sing aeroplane tongba natana topa pambai leite senthok nemba state asida khundariba maitei phurupki miyoi singna tangai phadaba thabaki sathok sasin tawbada aeroplane tongba maramna yamlaba senpham ama sading tawhali akangnaba phurup amana khundari state ama fauna satliba national highway da ki akhang yaudana sathok sasin tawba phangandaba haibasi constitution gi article 14 da yawba right to equality khongoinabani lambi thingkhibana maram oiraga tangai fadana sangdaba yadraba polamsing amadi hidak langthaksing ka hena mamal wangkhalakliba asida lengana matik sabat thorang amata lokhatpa ngamdre kumjali sing ani kulumdogi medagi maitai singna kangpokpi phawna sathok sasin tawbada armed forces na athingba piriba asigi maram judicial commission ama semduna thigalhanba mathau tai haiba wafam sing yauri Laima khongda sangsilakiba counter blockade ki khongjang ingtapa phibam kaihandana bagi wakhalonda khudaktagi handok le haina Laima khong area chief organization LACO na thadorokpa cherol amana haire counter blockade asina mapung oina soaliba liangmai isel inaw amasung mafam aduda khundaba kuki phuruki miyoi singdani nomagi suraga hingliba miyoi singda panba pibaga loinana mahai masing tambada chauna khaiba thohalle Micham miyam ge waba yenglaga tangai fadana counter blockade ki khongjang handoknaba phirep lawrakpani kanglup masel nuksi chanana himina ba haiba wakhalon asina mang tharaga lambi thingba tokhibani haire chap manaba mongda atopa furup ki miyoi singnasu makhan laikham pokpi amade ureng village da sathariba lambi thingbai khongjang handokhi gani haibi thajabalai furup masel amana amada ikai khumnabaga loinana tungkoina nuksi chanana himina ba haiba wakhalon asida chena thajaba thami counter blockade ki khongjang handok pasina maram oiraga tonga tongan ba furup singi marakta leiramba wakhal tanadaba singko handuna ingtapa phibam hanjilakpa oirasanu haina cherol asina makha tana phongdorabe Nissan Motor India na lupa lakh manga lising humpuga manga piba X showroom Gravite MPV launch tawkre Nissan gi Chennai facility da semgatpa gari asida mi tare tongba sanbaga loinana imung manunga punna satminabada khudong sahalagani company asina India gi saukhat thoranga mari leinana paikhatpa thabak thoramgi manung sana puthokliba gari asida 625 liter phawgi luggage capacity yawbaga loinana airbag taru electronic stability control traction control hill start assist amadi brake assist na chingba standard safety feature 30 hena yawi 1 liter engine na power piba gari asida manual amadi AMT transmission option yawi gari si liter amana kilometer 18 hena thauba yai tongan tongan ba machu manga da phangaliba gari asi ahan ba launch tawba gi oina accessory amadi technology gi khudong saba piri pumnama sigi mathak to Nissan Motor India na tier 1 amadi tier 2 city singda dealer network kaya lehenduna mipum phuding makta gari asi lehenbada khudong sahanana ba thorang lokhat kaduri Doctor amadi engineer sing khusamnaduna analengi mari leinaba thabak sing hena khumang chausinabagi wakhalonda numit nini subna pangthokadaba national conference ngasidagi rims imphal banjing hall da hokre medi iges uniting clinician and
Engineer for Biomedical Innovation UCEBI 2026 haiba hiram asida yumpham oiba conference asida masak naiba medical professional engineer researcher amadi mahiri singna saru yaki National Institute of Technology NIT Manipur NIT Nagaland amadi Regional Institute of Medical Sciences RIMS Imphal na khusamnaduna pangthokpa conference asi haudokpagi thoramda RIMS Imphal gi director Professor J Sunil Kumar Saramana athoiba mithunglen oiki NIT Manipur gi director Professor DVH LN Somaya Julona special guest oina saru yaki Salibata sig aruba se all fawi manungda MLA minister sing census tawni tawroi khangangadabani mitop khandok tuna census pangthok patarabadi miyamga punduna choba iho ama haunanaba sem saragani haina just and fair delimitation JFD na lengakta section warol thamkhre wafamasi India lengakna chaliba sahi asigi April thadagi census tawnanabagi thabak paikhalakliba param chumna pangthoknabagi matangda campaign for just and fair delimitation JFD na mafam kyada paring naina satharakhiba khana nainabagi mifamgi sarup ama oina Imphal East district ke Nompok Hairok community hall amadi Wangkhai Kaithal Asangbi community hall da pangthokpa mifamga mari leinana JFD ge convener Jidadu Ningombana phongdokhibani campaign asida maikai adomgi mara paibi amadi club singi miyoi sing saru yakhi ngasi maglamdam asida thokliba lan asisu mito mirancha singna thohanbani asiguma thaudok kaya asidagi kanaba amata ngairaba pambaidi lamdam asidagi mitop sing hana masak khangdoktuna thamba loiraba matung census pangthokpa phai mapandagi narol da sangakhiba mitop sing mikok thibada yaukhiba tarabadi makoina separate administration talakpado kaisu haiba ngambai hana phongdokhi Malemgi nangang sing social media sinaba thingnaba thorang lokhat khraba matungda India ki oinasu chap manaba khongthang asi lokhat kadauri ihan hanba Australia da masai sei tara taruk sudriba ngang sing social media sinaba thingki matungda rakpada France na sahi tara manga gi makhada leba ngang pumnama social media sinaba thingnana bagi bill ama pukhatke hiramasugi matangda Union Information Technology Minister Asuni Vaisnamna social media gi makhada khanaba thorang ama lokhat payabagi ingit pk IT Ministry gi official singna phongdoki bo wafam paladuna report asina hai Information Technology Rules 2021 semdok laga lengakna sahi tara taruk sudriba angang sing social media sisna bathingna ba thorang lokhalak payai hauze Australia da sanariba thorang aduga manaba mongda angang sing bukana bahiram khakta da internet sisna hananaba thorang lokhat lakpayai hiramasi matangda Information Technology Minister Asuni Vaisnamna paugi mifam amada haike sahi matangi matung ina athingba thamgadoriba asiga mari leinana tongan ba social media platform singa khana nainaba haure digital personal data protection a ki saru amo oiba maramna sahi matangi matung ina social media siznaba thingbi thorang asi tangai fadana lokhat phamthoi haina minister na phongdokhi Economic Survey ki report amada social media siznaba thingnana bagi thorang asina konsindaba miyoi singi oinasu akaknaba kanglon ama sema mathau tai haire hauze India da social media siznaba thingnaba bagi akaknaba law amata satnaba leitri adum oinama digital personal data protection act ki matung ina social media platform khudimang na masayu sahi taranipan sudriba miyoi singi personal data process tawdringeida mama mapagi ayaba hana lawgadabani haire Panbayabdi haukibu December tarada Australia na malemda hanba oina masai sahi tara taruk sudriba angang sing social media sinaba thingnabagi law ama satnahan kibani athingba thamkhraba platform singi manungda TikTok, Instagram, Facebook, X, Snapchat, Reddit, YouTube, Tweet, Thread na chingbani WhatsApp, Messenger, Kit, Google, Classroom, Discord amasung ro
vlognachingba platform singdi athingba sina konsinde haire City Police Station manung sanba thangal kethal gingari galida ngarang ayu angan bada lanai mioi amagi latrine gi safety tank ama pokhaira khre thaudo asida misi mina di yaukide safety tank adu Bihar gi housing pauna kethel da leiba Birendra Pal goba amana hangba hotel amagi siznabani ising thumjin duna leibana nungsit chatpham leitabadagi tank adugi makhun phakai rakhibani sapu yamna kana pokhai rakhiba oibana yumthakta kuppa tin adusu phakai khre haire Saliba sahi lisingani kuntaru ki February ni pandigi tarahomdoi phawa sathakiba kuni thoisuba mega miss North East ta ghana priya lema pokpamna Sanskrit mega North East Miss 2026 ki winner title amadi Mega Miss Manipur 2026 title laurakre haina haurai bi apunba luki convener SS Ruhi Kumar na thadorakpa cherol amana haire Ghana priya lema pokpam Sitaljit lema pokpam amadi lema pokpam Premila Devi haurai bi awang lekai Imphal West leibagi masanu pini mahang hojik RIMT University Punjab da BA LLB Nipan Suba semester tamle participant humfuna akhanaba competition satharaba matungda title asi mahangna lawrakhibani Chinese robot dog ama display tawri habigi wathoka mari leinana India AI Impact Summit Expo da hangba Galco Tias University ki store loisil hankre University asigi official sing store thadok tuna chatki na ba khanghan khraba matungda so loisil hankibani adumoina ma Uttar Pradesh da leiba university asigi maikai dagidi wafam asi aran bani hana sengdorakle mamangda information technology secretary S Krishnanandana hai summit asida karigumba makhal gi watho amata thohanba pamde masana puthok saba polam adu khaktamak expo sida utkadabani atopana puthorakpa posak ama masana puthokpa malhalaga expo da utpa matamda pungning thogatningai oide India AI mission ki CEO Abhishek Singhna Galcotias University bu mission miyam da lana lamjingi haibagi maral siri Seol asigi angan basarukta New Delhi ki Bharat Mandapam da pangthokpa AI Samita University asina utpa Orion haina mingthonba robotic dog adu sainana sabani haina maikei kyadagi phongdoknarakpa laikhi haire United States amasung Iran gi marakta ani suba round gi wari sanaba loisinkhre hiramasi gi matang de Iran gi foreign minister Abbas Araghchi na hai maroiba wafam kaya puthoktuna khanakibaga loinana athubu matamda yanaba purakpagi phibamda leire adum oinamak yasinaba puraknaba honabada matam kharadi sangkhigani atopa report amagi matung inadi Oman amasung Iran gi mihut kangbu sing leiriba building aduda America gi mihut kangbu sangkhide haire amarom Iran gi supreme leader Ayatollah Khamenei na social media platform X ki khuthang de US president Donald Trump da kanwa pham thangkhre America na sanglaba chahi ni futeret akhanaba thorang kya lokhalabasu Iran da kaiba mata thoan bangamdri matung tarakpadasu Islamic Republic asida akaiba mata piba ngamloi Trump nadi Iran da lengak pariba miyoy sing sindok laba matamda mapung phana ing tapa phibam hanjilakani haina phongdokhi loisilakpada maroiba paw mo hana maram damda lanjelaga leiriba sing MLA singa unahan gadawri Manipur lengak na hayeng IDP amamam gi account da lupa lising ani chamri kun kapsin gadawri National Highway 2 da maitei satpa yadabgi maram thigat hananaba malem thongamna kota wakat khre kotu na ki halakpade action lawdabgi matang da su yengsin binanaba haijakre license out na sungbai dak sing advertisement tawram labadi jail da thamba yauna lupa lising yankai phawba fine thian be haina Dr Hemantana Laima khong da sangsilamba counter blockade ki khongjang khudak tagi handok le haina LACO na phongdokre
Leibak miyam ni sagi cultural identity ngak na satmina China loop ahumna phongdorakre. Nissan Motor India ki anoba Great Bite MPV launch tawkre. Numinini sa thagadaba UBEBI 2026 conference RIMS ta hokre. February aroi base all phawi manung da MLA minister sina census tawni tawroi khanghangadabne han phongdokre. India da su sahi tara taru sudriba sing social media siznaba thingadaw. AI Summit ta hangba Galcotius University gi store launch lankre. Amadi Iran amasung US na anishuba round gi wari sanaba loisankre. Loinana Mega Miss Northeast Ganapriya Laima Popamna winner title laurakre. Isariba pausing asig loinana evening newspaper update pisaba matang asida loisanjare. Makatarakpada mata-matang niwafam puna taminasi. Mata-matang giwafam na thamjari exam center da irang thokpa khunai gi yumbi oirakadaba mahiroi singi lamsat sumthokpa hausi haibasida taminasi. Council of Higher Secondary Education Manipur na lauba Higher Secondary Examination haukre. Board of Secondary Education Manipur kosem bosem na lauba oiro. Central Board of Secondary Education CBSE na lauba bu oiro. Class 10 examination asidi grading system da mark Pinaraki banamaram oiraduna position haiba ama laikhidre. Masimagna mahiroi singda leiramba hidana bigi sadabi amasung exam asina piramba fresher mayam adudi hanthahanba ngamkre. Adubu higher secondary examination asigi oinadi kosem na lauba exam gi oina haujisu position holder sing lauthoi haibadi mahiroi sing amaga hidana bigi khudong saba phangi. Position lauthokpa haiba simaktabu mahiroi sing khakta natana Makoina tamliba school sing adugisu mingset urong kingadaba laibana position yaunana bahona bada thawai yamna yausilli mahiroi sing aduna chaba tangkhai tumba tangkhai ga loinana position phangnana bahona baduda mama mapa oiba sigisu achoba thodang yauribani adubu position haibasi thawai yauba lairik yamna paba yamna phaba mayam pumnamak hekta lepkadaba nate Makhoi mayamdudagi mark khajik-khajik oiragasu henba mahiroi kun-kunthra khakna position yaubagi wani. Masi yaunanaba honabasu araiba nate. Ahing nungthil naidana tumba chaba khangdaba makhai laik laisu kanna paduna honajarakpa mayam adu supnatagi pung ahum khaki manungda pangthokpa sanging aduna mahiroi sing adugi matik mayai lepkadoribani. Exam center amada minute ama sangdokpa natraga tension bahibasi atai center mayam da exam thariba mahiroi singdasu singnaba ama oiribani maram aduna mahiroi singi laibak lepkadaba exam asi chap manaba pungpham amada haugadabani aduga chap manaba pungpham da loigadabani karigumbada charangnaba tholakpa natraga khudong chadaba kharadagi exam haubagi matam thengtharakpa natraga exam pangthoklingai gi manungda matam khara manghankiba yauragadi madugi khudong chadaba sing adu ko hananabagi damakta center adugi osina rule da piriba sing adugi matung ina matam lepkadabani madu natana
mahiroi kharna charang na ba thohange thohallu atopa mapangi safuna pressure pirak padagi angang sing exam thabda akai ba thoke thokso chap manaba chap saba matam da exam loigani hairagadi madusu justice natte hidanabada maningda lehaunana bagi macha ama oihali khwadigi hena mityang sangningai oiribadi exam aduda mahiroi sing aduda pakhatpa charang na ba yahondana ingna chikna wakhal tawraga mahakna khanglibasing adu iba ngamlibra haibasi aikhoi pumnamakna yengminaba changi council na loba class 12 ki exam hoba numit haibadi english subject thokpada kakching district ki manung sana leiba wabagai higher secondary school da charang na ba thodo ama thokre school adu da top school ki mahiroi sing center pibani matam sana exam hoki haiba khangi exam adu soingam dana bagi damakta mangzau nana exam ki oc amadi atei in charge mayam ama haptuna question senaraga mahiroi sing adu exam thahan kibani exam adu matam sana loiduna mahiroi sing ekiba pakum se sing adu khomjin ba horakpada mahiroi kharana ahenba matam hapkadabani haina ningai tawrakhi makhoina ningai tawrakli badugi maru oiba maramdi exam center aduda council gi flying squad ki team lakpa amasung exam da nataba pambai sizinaba thingnana bagi damakta mahiroi lup amagi thaumi sing leiba aduna maram oiraga exam thabada apanba thokle haibasini makhoi ningthina ijagadabada charangnaba phibam ama makhoina oihanbadagi matam khara mangkhre mangkiba matam adu hapiu haibani adubu exam authority mahiroi khari demand adu yakide matam chana exam loigadabani flying squad lakpa leiba haibasi mahu sadagi dum chanarakpani makhoina mahiroi sing aduna exam thabada panba kaisu pikide haiduna matam hapu haibadu yaramloi thawaina mahiroi khane exam adu amuk halhanana ba aron ba thorangi makhada mahiroi sine iramba pakhumse sing adu ojadagi munba amasung exam center khudimakta pirakpa mahiroi singi emit card sing adu munlaga school campus manungduda mai thakibigi thodok ama thokhi thodok asi hainingai leitana condemn tawningai ni center adude exam thariba mahiroi mayam ama ningthijana ibasu yawramgani makhoidi exam hanba haibasi pamlamloi maramdi makhoina phangani khaliba mark ki target adu phanglabanina exam adu hanba pamlamgani haiba thajade adubu mahiroi kharna satharakiba sathiraba thawong aduna maram oiraga exam center aduda yamna chawna charangna ba thohankhre haujiti tangai mak phadana pakhumse mai thadok pikraba mahiroi sing adu nongne exam handaba yararoi amaromda mahiroi sing aduna sathakiba thabak sing adu crime amani haina lawroidobagi maram su leite aduguma crime aduda mahiroi pumnamak yawi haiba su yade charak sahingnaba phibam amada hojik su leiri sahi nauriba mahiroi sing aduna exam center aduda exam piringai da flying squad ki kangbu laklaga kari su khatnaba horamloi makhoida lairik iba lepkho se hana sek hana tawkhini haiduna matam manghanbasu leiramloi asiguma mayam asi yengluragadi mahiroi sing aduna tawkhiba thabak sing adu nataba pambai sizinaba yakhidabaga mari choidana leinaramgani haina lawdaba yaroi mata asina panjaningba wafamdi sahi budi nauri sahi 19 sudriba kangbu oibanina juvenile ni haigani adubo thaudo aduda senariba sing adudi chap sabection lawba yadraga suma koibu juvenile home matam kharadang oirabasu thamlaga exam thahanba masuma koibu wakhal tahanbagi tangai fadaba leigani ngasi exam thariba mahiroi sing asi khunai asi tungi yumbini makhoina changmami oibase khoi pumnamaki iral oigadoribani maramaduna lamchat sajatta chumlaktaba mahiroi sing asi sumthok haubagi tangai fadaba lei haiba wafam thamjare pumnamakpu pusparani laisum namukana khumjare
ꯂꯥꯟꯊꯣꯛꯆꯔꯤꯕ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯈꯠꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯟꯊꯣꯛꯆꯒꯅꯤ ꯁꯤꯡꯒꯔꯁ ꯑꯣꯐ ꯗ ꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯅ ꯊꯝꯖꯔꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯦꯒꯥꯍꯔꯁ 90.0ꯗ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯊꯧꯔꯝ ꯄꯔꯤꯡ ꯁꯤꯡꯃꯤꯖꯦꯡ ꯇꯥꯕꯤꯔꯤꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯁꯨꯔꯖꯤꯠ ꯈꯨꯃꯟ ꯆꯥꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯊꯝꯖꯔꯤꯕ ꯉꯁꯤꯒꯤ ꯊꯧꯔꯝ ꯁꯤꯡꯒꯔꯁ ꯑꯣꯐ ꯗ ꯗꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯃꯔꯨꯑꯣꯏꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯝꯖꯔꯤꯕ ꯊꯧꯔꯝꯅꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯥꯏꯚ ꯆꯦꯠꯇ ꯂꯩꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯔ ꯔꯅꯕꯤꯔ ꯋꯥꯡꯈꯦꯝ ꯏꯔꯦꯡꯕ ꯂꯨꯋꯥꯡ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯁꯔ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯃꯣꯅꯥꯂꯤ ꯑꯣ ꯏꯃꯥꯕ꯭ꯔꯦꯁꯣꯔꯤ ꯇꯦꯀꯜ ꯆꯪꯕ ꯃꯣꯅꯥꯂꯤ ꯑꯣ ꯃꯦꯗꯝ ꯃꯦꯝꯆꯥ ꯋꯟꯁ ꯑꯒꯦꯟ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯅꯤꯡꯊꯧꯖꯝ ꯃꯤꯅꯥ ꯈꯨꯟꯕꯤ ꯈꯨꯔꯥꯏ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯏꯔꯦꯡꯕ ꯂꯨꯋꯥꯡ ꯃꯦꯗꯝ ꯅꯥꯎꯔꯦꯝ ꯃꯕꯦꯝ ꯗꯦꯕꯤ ꯍꯟꯅꯅ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ Madam Indu Wainam, Imabresori Tekal Changbam, Nomaitem Mamta, Madam Busu Taram Nokchari, Monali. Oh, once again. Ibetra K. Chase, Taram Nokchari, Thoram Sida Saruk Yabirakpa, Hanana Tagachari, Lin M. Taram Nokchari, Thoram Sida Saruk Yabirakpa. Madam Savitri Wikab Hanana Tagachari, Ningtozamina Kunmikurai, Madam Nitu Lai Tagachari, Thoram Saruk Yabirakpa, Imabresori, Madam Angie Memcha Tagachari, Thoram Saruk Yabirakpa, Madam Romita Sanasam, Hanana Tagachari, Pabung Laistrum Radha Pabung Busu, Hanana Tagachari, Thoram Sida Saruk Yabirakpa. Saruk Yabiriba, Tonga platform sing the Labiriba. 90.0 WAHONG Radio Kusem Radio Manipur online radio platform sing sida konjal loina tabiriba madi visual line ISCOM home channel 129 GTPL Elite TVS TV platform sing sida saruk yabiriba kuding makpusu taram nokchari pawung jante kumar YouTube live streaming da lebiriba sing basu thagachari loina na Facebook live ta lebiriba goroba kuman hana thagachari Rosni Goijam, Tagachari, Thoram Saruk Yabirakpa, Sir Lystrom Taking, Tagachari, Toy Mangang, Sir Robin Maiti Kumujam, Babita Wangjam, Taram Nokchari, Thoram Saruk Yabirakpa. Kinumta way. Hi. Loinana Makata Tarakpa, Thoram, Hausanaba, Mahamdagi Abalojage, HB Manipur. Manipuri video Taram Nokchari Thoram Saruk Yabirakpa Pabung Janta Kumar Sir Suranjoy Konsam Hanana Tagachari Ngasigi Saysakpa Ahanbada YouTube live ta lakjage Saysakpa Ma'am da chat izarake Ma'am ready to leave you Hana Konjel loina lauthok pase radio na chance ta low hai aduna Konjel loina lauthora roi chat ta thajarake
ꯆꯦꯠꯇ ꯃꯌꯥꯝꯅ ꯎꯕꯤꯔꯕ ꯃꯇꯨꯡꯗ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯌꯥꯝ ꯃꯥꯒꯤ ꯏꯁꯩ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯈꯪꯅꯔꯤꯕ ꯏꯁꯩ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯣꯖꯥꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ YouTube live ta leibiriba ahan bai sei tholakre kaktat kre kanano kaktat kre madam nongmai tem malem ganbi isai do duma khangdi khangjabani madam na kaktat kri bra karino ai gyan ta dre nongmai tem malem ganbi madam na khanbirak pai sei ni to boda wi sei se kakki bai tare asina kurol tamba ngamjaroi dauri isai du di hore pamure ina nang bu to wi sei du ne ba madam na khanbirak pa se to boda wi sei tharakhiba che retract daure kaktat pigre Say kurol tamjage loinana madam Vidyapati thonawjum na khanbirak pa isai college girl ningthibi na kurol tamjage ma'am puna saruk yaminasi isai phajaba manghan gre Khanbirakpa Madam Vidyapati thonawjum na khanbirakpa isai kurol tamjage isai amase kakhina maram moiraga kurol taumba ngamjaroi dauri aduna madam warobiroi madam nomaite malam ganbi isai ani subada khanbirakkiba ama kaktat khrabnina ahan bhaijaba tare college girl khanbirakpa madam Vidyapati thonawjum gi isai kurol tamjari ma'am puna taminasi College girl ning TV nang mityeng chum da bi ingong ngok ja bi College girl ning TV nang mityeng chum da bi ingong ngok ja bi pam da basa nungsi da basa pam da basa nungsi da basa was a honey nang mi na han kini was a honey nang mi na han kini was a honey nang mi na han kini was a honey nang mina hankini Jab meku tabite mana yeng jab matanda lodi karige Hai jab meku tabite mana yeng jab matanda lodi karige nushide hai basu khangi ai tauchin nei hai basu khangi ai mitang bi sa basu paksai da ko khong tek bi sa basu mali da ko mitang bi sa basu paksai da ko khong tek bi sa basu mali da ko college girl ning thibi nang mityeng chum da bi ingong ngok da bi college girl ning thibi nang mityeng chum da bi ingong ngok da bi pam da basa nungsi da basa pam da basa nungsi da basa was a honey nang mina hankini was a honey nang mina hankini
mali mai se ai bu nungsidaba mali mai se asingba amuk mali mai se ai bu nungsidaba mali mai se karigino atu wahan badi hate nang sinabu yamna phatte atopa lairasu haibira mi mangdadi aibu sofanganu atopa lairasu haibira mi mangdadi aibu sofanganu College girl ning TV nang mityeng chumdabi ingong jabi College girl ning TV nang mityeng chumdabi ingong jabi pam da basa nuksida basa pam da basa nuksida basa was a honi nang mina hankini 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 Thank you hanana thagachari yam phajabai sei ma khanbirai madam Vidyapati Thaunawjam hanana thagachari thoram sida saruk yabirak isai phajaba ma khanbiramba hanana thagachari Madam Nomaitim Malem Ganbi, Madam Gisay, Amadi Kanbirak Mani, Madam the Han Kibani Dubu, say to Kaktat Kuna, come in, Kaktat Kuna Maramuraga, Warubiroi, say could all them Bangam Zedi. Loina Makata Tarpani Suba say could all them Zage, YouTube live, the Sarugabiri Basingi, Anisuba, say, Sir Sagapa Manjun, Sarna Kanbirak by Saini, Anisubada. Agipunchi Karino, Hariba, say Sini Kanbirakpa, Loinana. Yam phajabai sei ma Madam Vidyapati Thaunawjamna khanbirakkiba isai yam phajana mayam puna saruk yaminaba hanana thagachari atopa lairasu haibiraku mi mangdadi aibu chofanganu kainomni isai mekse natra hanana thagachari saruk yabiriba khudingmak Pawungjan Kumar Madam Prabha Nongthombam Sir Ireng Baluwang hanana thagachari Nomaitem Mamta hanana thagachari ma Lalita Yengkhom thagachari Nakpam Jina hanana thagachari Sir Suranjoy Koncham Madam Induwainam Sir Renabir Wang came Asem Rosina Imabusutaram Nokchari Monali O hanana thagachari Madam Mutum Langlembi Prabha Nongthombam Pawungjan Kumar Reng Baluwang Madam Savitri Wikap hanana thagachari Madam Budipati Hidam hanana thagachari Manisana Lukram hanana thagachari thoram sida saruk yabirakpa Sir Suranjoy Koncham Ningthauja Mina Kunbi Malalita Yengkhom Guneswari Raskumari Mabreswari Tekal Jangbam Sarat Kumar Sharma Sir Busutaram Nokchari Madam Induwainam thagachari Madam Elangbam Robita thagachari thoram sida saruk yabirakpa Amujau Kambam hanana thagachari thoram saruk yabirakpa loinana Facebook live ta leibiri besingsu tentakna pajaki Sir Bimol Ningombam Madam Pia Mangang thagachari Rosni Koijam hanana thagachari Rocky Kangembam Sir Busutaram Nokchari thoram sida saruk yabirakpa Sir Laisrum Taking thagachari Toy Mangang thagachari thoram sida saruk yabirakpa loinana makata tharakpa isai ani subai sai kuro damjage Sir Sagapa Manjanna khanbirakpa isai ni mampuna saruk yaminasi kuro damjari inga nonglakta hariba film asigi Rosivina amadi Sadananda ani puna sakmina kiba isai aigi punsi inga nonglaksida haina sehori baisani kuro damjari punsi ina nong laksida thabal oina ngalro nong liktana cham thokraba thajaba nanna ashagi ye ning hulhan biro
dara aigi punsi ina nong laksida thabal poina ngalaro Benai ba matam gi khong sa nang suwahang kaya hang lanu hang li bawa hang ajumbani pom na maki pau khom na na hakni Hong benai ba matam gi khong sa nang suwahang kaya hang lanu hang li bawa hang ajumbani pom na maki pau khom na na hakni nang tana inakta laibiyu ay sinanggini yabiyu ichil shina phomam drabashu thawai di nangi oi khabani aigi punsi ina nong laksida thabal poina ngalaro nangi midyeng amada himbagi mamal lepjeri biyeni laika fanna sat laro aigi pukning laikon sida lai bak thibi ai haki lamjing mangal oi biu ko na hak na punsigi aroi ba mi ku pawa nang budi thadok leroi pamubi aigi punsi inga nong laksida thabal poina ngalaro nong liktana cham thok khaba thajaba nanna asagi yening hulhan biro narum thup na himja ning bi ai she nok na chawa tai bang na i kai khang da bi ni hoi khiroi dara Thank you hanana thagachari sarsaka pamanjan yam phajabai seini khanbirak tuna mam pum bu tahan biramba mam gi awaba ngakting wersu potha binaba potha nanaba sei phajaba khanbiramba hanana thagachari sarsaka pamanjan loinana saruk yabiri ba kuding makpusu hanana thagachari tangjam sandhyarani thagachari thoram saruk yabirakba Madam Induwainam ibechake chase hanana thagachari Rani Bala Laisang Team Taram Nokchari Thorum Saruk Yabirakpa Paungjante Kumar Nong na Changbirak Pasing Tendak na Pajagi Madam Sorok Haiban Bibim Cha Taram Nokchari
hanana thagachari mayek taram nokchari thoram sida saruk yabirakpa mayek 27 hanana thagachari Asam Rosina Rani Vilala sang team Madam Elangbam Robita hanana thagachari Madam Budipati Hidam Lorembam Menaucha Taram Nokchari Chak Chazedri Angan Bagi Thoram Se Loiraga Chak Chazagadavani Madam hanana thagachari Thoram Sida Saruk Yabirakpa Lorembam Inaucha hanana thagachari MG on Pasalerme Lorembam Inaucha hanana thagachari Thoram Saruk Yabirakpa Manisana Lukram hanana thagachari Saruk Yabiriba Kudingmak Premjit Huidrom Promila Mutum hanana thagachari Loinana Facebook Live ta Madam Hemanta Babita Sir Lysrum the King Sir Bimol Rosni Koijam Madam Hemanta Babita once again thagachari Thoram Sida Saruk Yabirakpa Rocky Kangembam Kudingmak hanana thagachari Sir Bimol Ingombam Sir Lysrum the King Matangi Handaki Makata Tarak by say any local jaggy. Isay any duty YouTube ki thak ravanina handakna Facebook the live video sing ready the live you comment iraga tamjare ma'am thajare ma'am hana kon tanaminasi han bamadi ani suba khanberk by say local jaggy. YouTube ki oina puduna lakchari ba sai sakpa Arvin Soibam type amta tawna drabjala tawribse hoji pau lakte base ho nong damba han bai sai yoksala kre ma'am ho nong damba krol tamjage Rosni Koijam Angoba Lechin Sir Robin Maitei Kumujam Mamadi Rosni Koijamani gi say kudol tamjage han bada ho nong damba han kravanina han bai say kudol tamjage ma'am puna saruk yaminasi yamna maming chat kiba ma'am na su hauji hauji su yamna pam na tanariba kairaba thamoibu kajik to oigrasu mention binaba na masi sei se sak sak tana lenariba kayani ho nong damba taminasi ma'am puna saruk yaminasi Say si bukan miragli ba Rosni Koijam Kudol tamjari taminasi Arvin Soibam gi konjel da sakki bai say hanana thagachari kudol tamjari Karigi aduk thamoy kalliba nangi damak lep chakhiba imonda Karigi aduk thamoy kalliba nangi damak khanjakhiba imonda
साफु न हुंख्रब नंगी थमोइबु कनादा ताइना रुगनी वाकत फम लैत्रबदा मतमगी साफु न हुंख्रब नंगी थमोइबु कनादा ताइना रुगनी वाकत फम लैत्रबदा नंगी पुंसिनाबु याइफगनी खल्लबा चटखरो लापना निंजबा मागे मनता नुंसीगी अकनब इरैन इराक न हल्लसु खांगलगे सांगलब पुंसी से नंगी निखन्ना हो नुंसीगी अकनब इरैन इराक न हल्लसु खांगलगे सांगलब पुंसी से नंगी निखन्ना नंगी सकतमना ngawhalaba ise ningsingdaba hoyo nungsibi nangna gaibu oh nungdamba karino tauri se ingonda oh nungdamba karino tauri se ingonda karino tauri se ingonda karino tauri se ingonda Thank you hanana ta jari yam set oi bai sei ni khanbirak tuna ta hanbiramba isai kurol tam jarama matung ani subai sei Facebook live ki ani subai sei myam da kurol tam jagi loina na nauna changbirak liba sing hanana ta jari YouTube live ta changbirak pas sir surjit loktong bam hanana ta jari doba surjit kuraijam hanana ta jari service taram nok jari madam Rita hobism Sir Surjit isai yam fazai wahong radio tabiriba yangbiriba mayam basu kurum jari haina takpiri madam Rita hobism madam basu taram nokchari thoram sida saru yabiba mafung fan birakpa madam thangjam sanderani chachawi nawre mi bemhal madam Padma Devi thagachari do Surjit krai majam once again thagachari madam Padma Devi nomaithem malem ganbi sir kairaba tamoibu temzin biba isai oirasu aigidi nongdam base itay thokne hay ma kainom ni nongdam base itay thokne ai ni wari loire sida kari makha taningai leiri mayam saireng balawang hanana thagachari somananda okram taram nokchari asem rosina Sarat Kumar Sharma taram nokchari servisu do Surjit Kurajam hanana thagachari saruk yaviri bakuding mag Paungjanta Kumar madam Gunaiswari Raskumari madam Pramila Mutum Madam Mutum Langlembi Tagachari Mabresori Takal Changbam Nona Changbirak Passing in a Patok Chabba Chitananta Yarugasu Waram Mayam the Warobi than a Bahajari Loinana Facebook Live Su Tamoi Kaira Kaira Miyam Yaurabra Kaino It's out to Epirangna Henki Payo Drabra Madam Hamantavita and a Tagachari Madam Santi Contosum Yam Kannasunok Piri South to AI Besida Sir Robin Mate Kumujam Sir Robin Mate Kumujam the Kanbirak by Sani Andaki says him the
ichau tho roi thamoi su thugai bira roi hai je batare membunas taminasi YouTube live streaming da library ba tong an platform sing da library ba sing ano bai sei ani so bai sei kuro tam jage Chitra pangambam mamadi Arvin choiba mani gi konjel da gi sakki bai sei ni ango ba lei chilna fijang khanba watching gi lane hari ba film asidagi khanbirak li bai sei ni mam puna tamina si kudol damjari sir Robin maitei kumujam da khanbirak bai sei ni punna sarugamina si loi bi ching sang na tum paklep li kana kanai matau no di khang de yeng li sei angau belai chilna fijang khanba loi biching sangna tum pagle pli angau belai chilna fijang khanba loi biching sana tum pagle pli ai khoi ani gi ipau ye ai khoi ani gi ipau ye asang bahanau na cherai thon ba tam na san tu pa lam hau na family ai khoi ani gi wari bu thari ai khoi ani gi wari bu thari Koraugi mangala nong thanggung yei bada nungsibi mai thongna kayada fajariba Koraugi mangala nong thanggung yei bada nungsibi mai thongna kayada fajariba loi sinkhidra pamujai numol hanba mikup se loi sinkhidra pamujai numol hanba mikup se ai khoi ani gi wari bu thari ai khoi ani gi wari bu thari
Hanana Tagachari, say Sibukan Mirak Sir Robin Mete Kumujam, Yampazabe say Makalaga, Mamputan Biramba, Hanana Tagachari, Luna Makata Tarakpa, Isay Anidanga Lokachagi, Ahanbada, Facebook the Lakchagi, say Sak Pima, Puduna Lakchari, Hana can be Kabis, can be Kiba, can be Krabasingna, say see that. Kut tabirak tanaba. Type to wirak tanaba ning singjari. Say sakpi ama puduna lakchari mayamna yamna pamnari ba say sakpi ni. Music kam ta tha dre stain chup ta tumin na leira mani taurib se. Oh no tare. Ekoi anigi to bu yengli. Kana no ikwe ni oidoisi Sir Robin. Tagachari ani subay say. Ani subay say. YouTube ta puno na lakchari ba say sak piedu mayam da utok chagi. First finger fast. Han ba aduma kaktani lokhat jagado ba. Ma'am, good old Tambu, Canbiro, good old Damzagi. I quay any worry the Canasu Tahalus, Prakai Nomni, Hanana Tagachari, come and be directly by Madam, Heaven Tababita, Madam Santi Contojum, Rosni Koijum, Hanana Tagachari. So long chillata moisity. Lon bi yu yam chet na lon bi gadam ni kanam ta kangan ning da ba kanam tu wan ning da du di yam chet na tham gadam ni natra sir bi mol ning om bam hana ta ga chari sir laisrum ta king madam nena cover bam taram nok chari thoram sir sir ya birak pa loina na debia hawam gi oi be sei khan bi na ba naluk chari Facebook live ta library ba sing na devia hawam Devia Ibra Gyanta de Isay khalak trim chat oina tawna leire moi masim asom do ina pass to grage pass to YouTube ana hi krazira YouTube ta puduna lakchari Facebook ki Devia Hovam hariba say sak PC gi say amatang khanbina ba nolukchari manja aigi manja da ngawe ba natra aigi manja du da ngaw dana to pa manja da ngaw ru ba yade manja kudol tamjage Madam Santi kon thau jamna khan birak pai sei ni ma'am pun ta minasi kudol tamjari manja ma'am pun saru yaminasi yam nungai bai sei ni kan birak pa kudol tamjari
sĩ không lối khăn bơ xô lấy nín nghi lấy xa ôi nè lấy nín ly pha ghi su nè tê đô quân sĩ không lối khăn bơ xô Sét na cha na phi đôi phao bóng hành trình khăn la lay nay quân si ghi ôi ga đờ bờ quân si hi min na đâu bờ quân đô hốc đâu bờ mà đi đi cái ya lu ra đi khăn lu manja ai ghi mong giờ manja ai ghi mong giờ oh manja ai ghi mong giờ Hana thagachari madam santi kon thojum yam phaja baisai yam trending oi ri baisai ama kan birak tuna mem pomo tahan biramba mayam su dance kana tobiri manja aigi manja dance tobiri ba mayam busu hana thagachari streaming asida saru yabiduna tawram sibu mapung fan biri basing loinana isai amatang lokachage YouTube live ta laibiri basingi buduna lakchari saisak piyama mayam puna saru yaminasi ngasi gi oina di ano boina pujarake matangi singer of the day matangi singers of the day di khara litak toba mayai oiba mu puduna lakchage ngasi di ano bomakta puduna lakchare mem waro biroi hana reisu liraba adum nausu nauriba saisak pini puduna lakchari ba ahan baisai adu khaktamak laukat chagani lan ke tawai type bana lala di kenum hai gini YouTube live ta lebiri basing na bizari ba saisak PSC gi sayama kan bina ba nolok chari Mera manjali chingtham yam thuna type to bire yam yang na wakal gi su khan bire nungsi panthung hai su khan bire to bu han han bai sei kundo leirang isai sida saisak pi kanano hai ba dum mayam na khang biram lagani pusparani withrom mayam puna saruk yamina si mera manjali chingtham na khan birak bai sei ni nang di khang lam loi thamoi nung da chak pa mai chak ti makha di phaje di oiravani aise nangi leplavani aise nangi me puna taminasi mera manjali chingtham na khan birak paisai arvind soibam amadi pusparani puna sakmina ki baisai Mamal Naidraba Tamoy Hariba film asidagi Kundo leirang hariba isai ni kan birakpa mayam puna taminasi kudal tamjari Nangdi khanglam loi thamoi nung da cha pa mai chak si mai thongi mi no na
चिल चिंबानी लमलान बमागी दमता करीगी ऐना लिप्लुबा पंगलबी थामोयासीना करीगी थौना हनकीबा लमलान बमागी दमता करीगी ऐना लिप्लुबा पंगलबी थामोय आसीना करीगी थौना हनकी बनो नंगी नंगी ओइना लैरबनी ऐसे हो नंगी ओइना लैरबनी ऐसे मपू मानसिन बिबनी लिपुनसे सिंथा हल्लोय मीडलू पीरां काय हंजरोय ताइवं खोंचत से पुंसी चुपगी Thank you, madam. Hanana tagachari madam Anjali Chingtham yam phajabei sei makan biraktuna thoram simu mapung fan biramba. Hanana tagachari sei asina lanthok chariba singers of the day ngasi aroi be sei kudol tamjabo ijage. Sarug yabiriba live streaming da lebiriba sing hanana tagachari. Kundo maitei ekhoigi ipai puna sembiramba kundo leirang hai se suki matik yam maru oiba lei makhalamni aduna ningol oibi gi thamoi mahakti kundo mahaktana khangani he khaijin bu natra ningol nganbi hanana thagachari nangna laklami tavel farava hingsida nung si vai leinam puduna isaido nong mo tang saw da kudol tam jage ngasi gi oina di kudol tam jabak ngam jaroi dori madam ningol hanana tagachari saru yabirak pagi damak ningol nganbi nongma singers of the day da pujarake Dinesh Sharmagi saisakpa puduna lakchage leptana try to be you Chummega ibiri
yam chumna hairaki ga chumira chumdri khangde di chinda thoki bedani ko pa ana ta ga chari roi be sai ma kudol tamjage karam be sai kudol tamjagani haibadi khangjedri dauribse gyan tadre nungsibaji huni masi sei jimtang kudol tamjage loiram dai si da ko aduna nungsiba huni je mem khangjan biu hu ajidabu kari oi soi ki lang jibu yor ga su mem na waro biroi nangi yai fanavata khalliva aise ninda tawire khangba ngamlaro ningamda lel hauba aise nangi lambita yengli nangbu laglaroi dara sibahuni nungsibahuni aina hana khanglam lava karigi asu khoidaruni haifam khanda damfam khanda karigi wana lelugani nungsibahuni aina hana khanglam lava khudingi achikpa thavalda ahing khudingi achikpa thavalda isaida sakli nangbu ningsingna ahing khudingi achikpa thavalda isaita sakli nangbu ningsingna kaina bai mairida khuiraba punsi tekhalaroi among ahing liklada kaina bai mairida khuiraba punsi tekhalaroi among ahing liklada tekhalaroi ahing liklada nungsibahuni
matang aswai de tension jage saruk yabiriba kudingmak lo soi kilan kiba yawram lagasu mayam na waro widana bhaijari ngasigi thoram simo mapung fan biriba live streaming de lebiriba tongan tongan ba platform sing de tabiriba mijeng tabiriba sing hanana thagachari madam tribeni kumujum thagachari Madam Menau Namirakpam, Hanana Tagachari, Madam Susila, Associator Tonjam Michan, Sutaram Nokchari, Thoram Sirasar Yabirakpa, Madam Indu Wainam, Kuning Mapu, Hanana Tagachari, Budipati Hidam, Hanana Tagachari Bilasini, Humnam, Imamimola Concham, Punapu, Hanana Tagachari, Thoram Matanga Sweat Attention, Janabagi Tanja, Mam the Gilochagi, Luna Makatarakpa Thoram the Punasaru Yaminasi, Inspector Teagi, Hanjan Baby So Chamapan, Nifunipan Subasaruk, Mam Punasaru Yaminasi, Madam Rita Hovism, Taram Nokchari. Masai makai streaming da lebiba ina patok chabada sitha nanta ba yawro su ma'am na waro bidana baijari Facebook live YouTube live loinana YouTube 90.0 Wahong radio kusem radio Manipur online radio amadi Ascom home channel 129 GTPL Light TV SKTV platform sing sida saru yabiri ba khuding makpusu surjit kuman chana mukana kurumjari mikup kradang aten ba break amadang lawjari break matung inspector te again over Hanjin batangkak saruk yaminasi ngarangi maka ponong po amukana kurumjari Matam kuina nungsang haibadi piles laina asina aduna khudong chadaba kaya mayok naduna leraklaba amadi atopa layeng kaya chathaba matamda phabangamdraba natraga laina asi yengthokpagi khudong chadaba mayok naduna leraba singna madugi damuto wabirurugan sahi taragi matakta experience leraba laina asi yengbuda miyo chakya phanba ngamkraba mayang Imphal Bengal dagi Kabirani Phundreimayum Jovida loinana machanupa Safik Anwar anina punna nupa amadi nupi singi tonga tongana layeng gi khudong chaba pizeri Kabirani Phundreimayum Jovida gi hidak ase amuktang thakpada nungsang haibadi piles pungpha phanba ngamle laina asina naduna khudong chadaba kayamarum adom mayok nabirabadi ngasi ngasima mayang Imphal Bengal da leriba Phundreimayum Jovida amadi Safik Anwar ga unabi akupa marol gi dama call tobiyo 9856601688 amadi 940278324 piles naba anaba gi dama Kabirani Phundreimayum Jovida amadi Safik Anwar mayang Imphal Bengal Ektiba ama mangkhre haukiba February gi tang 13 English 2023 ningthokaba numit asida yum sangaba mafamdagi ektiba ama mangkhre mafamna Hairok Ngarau Thel Mahadeva Manak nungthil pung 12 dagina pung 2 fawagi manungda mangkhibani gari gi number na MN01A hais 6621 khanganjaba amana gari asigi likhun piba ngamba mida lising taragi reward pizagani Miyoi bagi minungshi yang biduna mapuda sinabiyo natragana Diamond TV Wahong Radio da pau pibiyo awamal matik chana kachagani Nolukchari bi honor Elangbam Rita Chanu Wangjing Wangkai contact number pizari 7005268733 amutanga hanna 7005268733 AS Dental Care and Aesthetic Center, Atokpam Bazaar, opposite Veterinary Office near Junior High School. AS Dental Care and Aesthetic Center asigi 4th anniversary ga mari leinana 20% ki offer supijari. Mafam asida root canal treatment, ya tin chaba shemba, ya menba, crown aid, bridge, ya hapa,
scaling haibadi ya sengdokpa teeth whitening ya ngauthokhanba braces phaba ya chuba phajadaba semba dental ga mari leinaba treatment khudimakta 20% ki offer pijari cosmetic ki oina eyelid surgery mithup hapa filler injection naton chimbal khadang semba mai khuiba bisum thaba whole body whitening हारिबसिंग असगी खुदोंग चाबसु मफम असिदा फंगबिगनी ngasi ngasi mak lengsin biro AS Dental Care and Aesthetic Center Atokpam Bazaar opposite veterinary office near Junior High School Miyam da nungairaba paujala matang pizari free health